खुरुमजरी ISTV की पाव मियंग ताबिरिबा पुनमकपु तरामना ओक्सरी ngasi maru eba pauda BJP Manipur Pradesh na handaki ADC asida atopa party singa chatminaroi opposition na lairagani haina laukthokrabasu Tamelong Autonomous District Council da NPF ka punna council semnaba warep laukrai Jogogi watok da mao gi miyo sing Nagaland da phurakpa amadi Mahairu Singh tanthorpagi matangda Chief Minister na siya logduna kupna khanakrai amadi economic blockade amadi counter economic blockade ke saiteng na praja sing pena da bagalwena na sauna awaba mayoknari Pau sandong na pizari Autonomous District Council taruk ke manungda mari NPF na lusing duna District Council siam lagani hairi hauji fawa council siam duna wasak lobge tharam pangthok triba asi Congress government ki kariguma khara lairabra haina NPF na hangi Imphal ki Dolalen na pangthok kiba pawgi mi from amada NPF Manipur unit ki President Awangbaw ni maina Handaki ki ADC Mikalda Karak Laba Sanapati District ki Independent Mari NPF ta yawraklay Sandel Autonomous District Council ki oina Congress member ama yawna Independent member Mari punna member mga NPF ta yawraklay Tamelong Autonomous District Council da Marasyatpa Council ama lainana ba June taraga tarita NPF amadi BJP ki Mikalda mai palaba member singi oiba apunba mi from ama pangthokuna Democratic Alliance Tamelong ADC siam na ba thorang laure Coalition Council asida NPF na chairman BJP dagi vice chairman khalagani Awangbaw na makha taraduna Congress na tabatay party singa punna sasan tominaduna sakotpa tangdu laitaba NPF na pami atubada council singi wasak lobagi tharam pangthok pinaba governor su zero pisilagani haike There is something behind hana kodi hainingi ADC atup party dagi karak pisina Congress ki ADC dagi missing hand bagi matam khara delay tawraga lawbu yana bagi damakta delay tawbani hai bisi ai de lawjai nominee appointment asidi hause council asi form tawraba matungda governor na yenge haraga nominate tawbayai tawdabayai asina maram oiduna hause oath taking Laudaba council formation ke damak da tawdaba bisidi maram chade oze trade perspective labor ki damak da council se member se oath taking long da bani hairabdi sada hills adi mo declare mandate laiduna adu hana lo thopakri kai Mao ki Mioy Singh Southern Angami People Organization na Nagaland gi tanthorokpa amadi Mao kangbuna phamba dukan faba thugairakpagi thabak satharakpagi matangda ngasi Chief Minister Secretariat Chief Minister na siya lawduna mifam pangthoktuna hojik wariba phibam asida pangba yaba mateng amadi laukhatpa yaba thabak sing laukhatana ba khana khre hairi Home ki thausu puriba Deputy Chief Minister gai khangam na ngasi sanjen thongda leiba Horticulture Department da pangthokpa tharam ama yawba lakpada pangmi singda phangdokhibani Mana makata na phangdokhibada mawda tholeba thodok amadi hojik sathariba asumgi economic blockade yauna tongan wafam sing ngasi ayuk putoktuna khanaki hojik mawda tholeba thodok asi sarkarna yamna haksinna lawi amadi mikup nahum singna yangsili tholeba thodok asi aikoi gi lam amadi praja aikoina ngaksana ba honabada atopana athingba pirakpagi hak leite Sarkar asina tholeba thodok aduda amangata tholeba amadi hojik wariba phibam sing kupna yangsili loirena pangba yaba mateng pangna basu khanari haike amaromda hojik sathariba asumgi economic blockade ki matangda mahangna paladuna makoina taliba dabi sing adugi manungda sada marifudi sarkar asina yare makoiga waris hanaduna yanaba purana bo honari Manipurda kariguma demand ama tawbugisu ban blockade na singma tawduna tatana parja mayamgi charam metpege thabak asidi tawhanningde maram aduna atuba matamda hojik sathariba economic blockade asi handokna basu appeal tawki Akoi state boundary manungda akoi praja singbu abadi akoi lam nakthokna ba akoi tawjabada atopa mapan digi akoi da dictate tawba yaroi akoi tawrakana anagumba amagi against tate atopa state amagi against tawbanate akoi lam amadi akoi praja se nakthokchana ba kana tawjabani madu panama good intention den tawbani kanagumba state amagi against ta nataga kanlu phurup kharge against tawjabanate Aikogi statement da koi tawjabdi koi thaudang ni ko madu da khut atopana kuthin ba chumoi ko
mano tu da koi national highways ne kapuna makai kamu kharagi na ta state kharagi watanate national highway asidi it belongs to the nation akapuna makini have ko state puna makini praja puna makini India le ba praja puna makini aduna maming national highway hadin ko masida apan bapi dana duga tawri basam silai bak thibani mase tawbi ganu hadra ya pilsu ding madra mang ta thop khopa ka le kai tawri habdu madu deputy commissioner honorable chief minister na sakana koi section p khre madu assess tawraga kari le habdu report thu thagalu hadra ko tawra ada koina madu da koi kari gamba pang ma ya ba khoppa comment site le ra so koi pang ana ba koi khanare madu when MPC become functional and mo recruitment process how rani hajari ko adu de mak so koi nganang hando koi decision laure chairman habna ba member atopam habna ba do arma ta tan na thabok sanction jari ko aduna koi makoi adu hakna koi ki disappoint tawninga lete adu hakna makoi minna lete safam su thokte na lawe ada koi tawba ya ba manung de koi state government sang tawri de ko ada ama ore ama the state adu kanu ke si Manipur praja sing subaran sam thamadawna adiga lei mayam se saram tamit laga ta pressure pi badu tawbi ganu wari watai sanaraga yaba pot ngantani sasu sa manayam sa khre saraga su thabak on pangthok ko sanayam su leire adugi dakale pot ama lembo pot madu tawbi yaba manung ni tawgani ha All Tribal Student Union Manipur Asumna tongan badawi taladuna National Highway singda hojik satariba economic blockade na awaba sighting piding charek asida atopa loop kharana counter economic blockade torokpana baza singa sauna awaba sighting pidi masigi matakta samam naba kaya pokale haina maike kya digi pentaba wafam phongdokpa leire Hauzik Asumna singda leideba oza sing regular tahalu amadi thabak sangbada phangpham thokpa tribal singi hak phangalu haibana singwa waro sing yawba memorandum ama Manipur ge chief minister amadi atai mari lainava singda pisin khre adubu hauzik saba thabak lakolak tabadagi union national makoi ge dabi phanganaba national highways in the economic blockade tawduna khongjang sangsili khongjang manungda gari kaya chatok sasin thingbaga loinena khongjang gi mayokta leiba miyosina thorokpa gari fawbada akai atoi thoktuna awaba mayok naribani Jarakasida International Metai Forum yauna atai loop singna economic blockade ke mayokta khongjang sangsili asum aran ge wafam na thaiduna thamlaga hauzik sauna awaba nangnib asi praja singni Hiramasida chief minister amadi atai mari lainaba authority na akanam yang sangduna warosin purak pana punamaki yaifaba oigani haina maikai kya digi phongdonarakni Horticulture Department Sinduna Mission for Integrated Development of Horticulture Lisingni Taragamanga gi Kangalaba Beneficiary Kungamanga da Director Yanthokre Sanjantongda Laiva Directorate Office da Pangtokiba Tharamasida Deputy Chief Minister Gai Kangam Horticulture and Soil Conservation Parliamentary Secretary Bungzagin Balte Commissioner T Pamai Director K Kibgyan Saruk Yaki Parliamentary Secretary Bungzagina Manipur ge laipak laihau asi asuki matik phaba horticulture ge pothok sing tongan ba mahau leiba lamdam amani tungda hena lamdam asida sakot naba punna hona minasi haiki deputy chief minister gai khangam na Manipur miyam ge tunglam sat asi horticulture na oi atopa lamda phangdaba lamdam asi ge laipak laihau asi isona pibi ram khudol amani mapa lamda panba chap manaba makhal gi uhai degi state asida panba uhaina mahau leiba heli isona pibi ram leba laipak laihau asi ngasi har haprabdi posai thaba yadabadungna taunari basigi wakal thadukna organic farming yokana bahonasi matangwa chana draba horticulture department ki building ano ba matangwa chana ba mongda sagat pige thabak haure haiki product se masi hena thokna ekoi malay masi market se